Mamang chahi haibadi ing kumja lising ani kunga humdoi me ahumdagi hauna Manipurda achauba irang thoklibasi haujik paliba Manipur lengak asigi achauba khut oiramle suspension of operation suda laiba militant singda guidelines ki wangmada lupa kor kunga tare ka la kuntra nipan ge senfam mioi amagi khuthang da pitoklamle haina Manipur Pradesh Congress Committee MPCC gi President 𝗧𝗛𝗪𝗢𝗓𝗔 lengak asigi mathakta achauba maral sirakre ngasi Imphal gi Congress Bhavan da pangthokiba pawgi mifam amada 𝗧𝗪𝗢𝗓𝗔 makhatana haikibada thawong asina achakpa maida Manipur lengak na gi haibaga manare haiki so growth ta yamlaba senfam lana pithoklambagi matangda Congress Party na haukiba ing kumja lising ani kungani thoigi March ahumdagi wakatuna lakli masigi mathakta Auditor General of India nasu hiram asigi matangda thijinna ba assembly da table tawkrabani hariba senfam sing asi haukiba ing kumja lising ani kungani thoida su growth ta yauriba Kuki lalhoba singi umbrella body oiba Kuki National Organization KNO amadi United People's Front UPF ta pithoklambani asegumba yamlaba senfam asi pithokibagi matangda thizalingai amuk hanna mamang chahi ge July mapandasu Mars People's Convention di hariba lalholuf asigi lalikung amasung Joshua kauba miyoi anida SDFC bank account da lupa crore taruka lakh kunga taret su pithoklam khibani hariba senfam asina umbrella scheme of modernizations of police forces ki makhada pibani haina President 𝗧𝗪𝗢𝗓𝗔 paumi singda phongdoki 6.27 crores. Despite of all these things, withdrawal from the suspension of operation Sigi Lairingai Maraksida, Asagi Piri Pasaji Central Fund Native, State Government gi Fund 6.27 crores. Very clear. Aduna Masigi State Government gi Fundegi Ju Pasapi. Adunati, Haidiba, Asuk Yamna, Awaba, Nawa, community and Akodi Santi Pami, Akoi Santi Damak, Akoidum, Housisu, Lepi, Senior. Ada Asuk Yamna, Mihat Mipun. Taunaringai maraksida nong makangdana misi mina thoingaida karigi group amada huge amounts masi paisa si pulap pisal libido masina irangsi is a creation of BJP na irangsi tawbani makoi irangsi thonbani haibasi summe haibasi proof tawe aduna asakpada thau hapa lengaksina akoigi asakpada thau haijenba mai jaktun leiba akoigi violence thoiba manipur sidaisida paisa si pisan dana irangsi thonbani haibasi summe Wahaiga, Adagi Tauriba Tawsigadi, contradictory way. Somdana, Assembly the past auction of Adagi, BJP legislature singer, decision auction of. Then again, Adagi Pashanas on the Sabun, Adusu, State Government Gi, Policy Makha, the Masigi, violations stove, State Ki, financial norm, modernization of police force, Masigi Makada, Masigi, Policy Miamdugi, totally violate tau. Adunadi lengaksina ngasi ekoi parja mayam wariba nomakangda misimina thoiba adagi ekoi gi thengariba awaba mayam singse masidi lengaksi lale ju haijekre admit chu tokre sorry ju haigre apology ju haigre adu targa ju asuk tamba misimina se lengaksina thum thakselaga thau thakselaga adagi pesa mapun biselaga irang tholibasi ekoi mayam si kari oidori haibasi wakon dunia ko lakchari aduna maram warkanda is a very simple matamduda ekoi 𝗧𝗪𝗢𝗢𝗓𝗔 na tawhiba 𝗧𝗪𝗢𝗓𝗔 ekoi complaint tawhibidu adu so high these payment have ensured that election in 𝗪𝗪𝗪 and Kangpokpi district in phase 1 have not been free, fair and peaceful. This drive to sue groups will also influence the election in 𝗪𝗪𝗪 Chandel district in phase 2. This is how the BJP is one among angba thabak nama tawba adagi irangsi Congress ta taisinaba thau na moina mai chakpa ta thau hapchanba paisa chabun pitokpa 2024 gi ahuba chayonda ahuba thada suspension operation di lokthoi na cabinet amuk assembly tamuk toksinaba somdana 2024 gi July da 6.27 crore paisa pitokre aduna masi BJP na khalli basi karino aikoi parja mayam hanaba sunaba mayam sing adagi aikoi gi mayam wari ba mayam sing se masi is a creation of BJP